And subscribe the video, please. PK channel POTHAMINASI KHANGMINASI miyeng tabiri bakuni makpu dogdi marap kamasur mga ngasi su taram nokseri amadi kono nokrom jari lunena ngasi su anobo topic ma miyam na kudol tamjige ngasi gi topic asi nupa amadi nupi da sahi karamba sahi matang da maming chatkange haibisigi matang da ne thamjadori si aduna ngasi gi thamjarbe topic asi nupa amadi nupi gi sahi matang da maming chatpat sahi haibisigi matang da kudol tamjige तसिंगबगी दे ngasi ayukshi lawbi ama oirobani na lawdi hida ka pakra chatlubana maram marga hakchang kitang wabana adubo karino amati miyam gi damu khudul tamjo ge ubagi wakhal da yam sangbana da bir khartian ba blo oina miyam da khudul tamjara ke masisu yam maru oigeni habagi wakhal amadi thamjei habadi koi miobe punsi sida awaba nungai ba habasi punsi gi khongoi oina cheminari bunga kani haribe singsi manungda miobe singsi gi lak amam lei hariba laksingsi aikhoisi khwaidagi maming chatpa matam ama leigini aduga maming chatpa haiba matam sida afaba lambi da chatpa ma na den aduga fataba lambi da chatpa si jo aduma maming chatpa ma oigini awabda maming chatpa nungaibda maming chatpa hariba singsi koigi chahi matang singsi da mioi bi singsi gi oiba chahi matang sida kaman oina magi rasi ga ke ga amtana tresi de mioi ba ma oiba matam sida mioi ba nupa amasung nupi sida chahi matang singsi da magi maming Chatkanba sahi matang haiba malai hariba sahi matang singsi kari kari no haiba tuning ngasi miyam daina kudol tamjage na khanjarisi aduna miyam na amtu puning changna miyeng tabigani aduga thamjaning ba amana PK channel miyam gi damakta aduma khona jari ngasi fauda lepana dena topic kya ama miyam thambiraku topic kya so duma kudol tamjarakhigani aduna miyeng tabiri besingna hoji fauda subscribe to vidri besing subscribe to view haiba wafam si thamjage aduga like share to view aduga video si atopa nutigi blog amam adumak thagat charakadabni na isa gi phone notification da ai ne thagat charakpaga notification da laknabagi damakta bell icon da na view haiba wafam si thamjage ngasigi blog si miyam da kudol tamjarage kudol tamjadringi mangoina na wafam amatang ga miyam da thamjage aina thagasariba blog sing sida miyam gi tongan tongan comment kya lakpa sing ado comment sing asi ai marak aina hanmangam daba kyamas yauki thabak na yadab na maram orga ado ngamli makhaidi comment na lakpana henmana maram orga miyam na nungsibiba feedback pibirakpana henmana aina reply piba ngam daba kyam yauki madugi damukta miyam na warok bidana ba ningsingjari ngamli makhaidi aiju pina bani hona jabani hai wafam ji thamjage hojik miyam da kudol tamjadringai mangoina na aigi kana koigi inklaiba cheinongmaida thoi yaujaba singda makoida hena promote tawgadaba haitare competition amagi advertise amtang miyamda hana kudol tamjagi masi matang hana miyeng tabiraga ngasi thamjariba topic asi miyamda damo ai kudol tamjarake Baki ai phanaba lan phamda potnakhi tungi mirol kannaba nokhi irai baki ai phanaba lan phamda potnakhi tungi mirol kannaba thengakhi khutlai yauda yekna basing purakhi ningtamba thauna gi pambai tana nokhi irai baki yai phanaba lan phamda potnakhi tungi mirol kannaba
ngasigi thamjariba topic asi miyamda lathokjarage amangdasu aina thamjaribaduni koi maming chatpa haibetare koi miyobagi punsida sahi amanatrag amada sahi piriba mayam singsida loina maming chatkini haibide nate mayam singsigi manungda amuktang orabasu maming chatpiyai aniraktang orabasu maming chatpiyai habasi mahana thamjage ado aina sahi kram makhad bijarakani haribasi ado mayamnasu hena khangbada bhab tanabagi damukta aina paijareba larega sigi PSSU mayamda ado uhanjarake mapung oina aina thamjaningbadi akhoi chahi matang sing asida koi maming chatpa haibase afaba lambi da sakhiba faw ne ya sakhiba then adagi fattaba lambi rom da faw na sakhiba awaba taba da faw na sakhiba nungai bagi lambi da faw na sakhiba amhe oibi yai haiba wafam si thamjage aduna hoji aina uchariba sahi matang sing ase habati sahi manga sahi taramari sahi kulhumdoi kuntrani thoi nipuma thoi sahi yankai mapan humfu nipan humdra taret marfudra manga hariba sahi sing asida mapung oina maming chatkanba sahi matang sing ne habasima mayamna khangbiyo aduga makhatana thamjaningba mana piriba sahi sing asi nupa natraga nupi animakki oina sahi matang sing asi maming chatpa laigini habidi koina nupa khaki oini habalaite nupi khaki oigini habalaite animak nupa do oibiyai nupi do oibiyai piriba singsida sahi singki any mafam amada hekta sahi matang amada hekta maming chatlo haibalai haiba mamangi ahal laman singna thambiramba chatnaraduna laaba amadi thajanaduna laaba waklon singdune habasima thamjage aduga makhatana kanagumbagi graha duna habidi magi dasa do dasa farabadi afaba maikaida mington chatkali aduga graha pangdaba haibadi dasa kya pangdaba mi adudi bera tawba amadi khudong thiba maikaida maming chatkali haibasima miyamna khangbigadam habidi leiriba magi graha dasa haibam lei graha dasa sida aikoina khangbigadabdi masida hariba sahi matang singsi aikoina khangbiba taragadi masigi sahi singsi yoramdai aikoina miyobagi sahi matang da khudong thiganba nanganba kogi khudam oina sahi nifugi dasa ga hainarije sahi nifugi dasa ga harisi sahi nipuma thoi ga sida sum oirakaneba aduna sahi nifugi dasa si yam kanna leiriba den adagi yam pikna leiriba kaina kone kothidi yengtho bai tai ai graha dasa si kyam kanna leirike habisi yengbi hobu taragadi koi section tarang da kholok kari to bu yabuge habina singbu singdu koi lahobugi tangai phadab lei haiba wafam asi koi khangminab da tangai phate si naina thamjiningi de aduna makhata namu aina thamjiningi de mapung oina aikoina masigi mi khudimagna khangjinbada yam darkar oiba ngakane basi aduna maram oraga sahi habidi aikoina sahi samagi mathak makhaidi aikoina masida panjatre habidi koi myobi punsi laribu huji laribu punsi je sahi sama yona punsi bu gaji khara tangna da motho e tare aduna sahi chama yodringai de laribu leven singsida mapung oina siboda lariba dasagi oibiyai den amagi oibiyai maming chatkan matam ama lairisi sibusi koina yembe aduga sahi chamagi matungi ama panba taragadi mapung oina koina ayambana sahi chamagi kenose sida punsida chamagi makhada ayam loi punsi businane maram aduga sahi chamagi mathak fawbudi koina pangyaw yawde hatare pangyaw yawdobsina maram oraga mapung oina sahi chamaga marise masisho adumai koina sahi chamaga hek nakna koina panma matamda sahi chamaga mari siso aduma ekoi panmi yai haba wafam se thamjagi masisu maming chatkanba matam awabdu oigera ten nuaibdu oigera aduma maming chatkanba matam amade soidana oigani haba wafam se thamjage aduna masi aikoina tangai fadana khangjiloba yaba matang amade soidana oigani na khanjarakanda miyamda ngasi warasu wana miyamda kodol tamjabani aduna ngasi da maktadi thamjariba topic asi matang swaida tension jage yam pangsang sangna thamjadre khara thaweng khang khar chatlubna maram orga mayamda yam sangna kudol tam ngamjadre mathangi anoba topic amamok miyamda khara sangna kudol tamjage ko matam madu fawgi oina di ngasi gi oina kaina na bya thengni jage PK channel na dombo matam kurimakta adom gi damak leijari miyam gi damak hingjari mayam su PK channel bu nungsibiyo haibo famje thamjaraga punamuk po kurumjari kanglaifa na yai phare